Hojik ahanbada maruoiba pau. Imphal West ki manung channa leiba changangai maning lekaida nupa amana mahaki nupi amasung macha ani thangna thinbada macha animak laikhidre masa thangna lenduna sijakre. Medical Society Rims na Sinduna Mesokon listing ani kunitoy gi tharang ngasi pangthokre. Digital healthcare na doctor khak natana patients kaya nasu yamna kanaba pili haili. Amadi ngasi nongan mamatong ayupong ani maghay taba adwaida IT road ki paring oriba ti Baiching village manaki lamlen konda nong yamna kana chumudagi ching ni khai kre lambi faunadri. Pau sandong na pizari. Imphal West ki manung channa leiba changangai maning lekaida ngasi laibak thiba thodok amada nupa amana mahaki nupi amasung macha ani thangna thinbada macha animak laikhidre masa thangna lenduna sijakre. Nupi Ras Medicity da aruba fibam da laikan nakre thodok asi ngasi ayupung tare taba adwaida changangai maning lekaidagi chingtham Surjit Kumar Singh Elias Murphy chahi nifu kauba mioi asina mahakna hek pokchaba pigliba macha ani Machanupi chahi taruk amadi machanupa chahi ani makhai bu thangna thinduna hatok lamlaga mahaki nupi busu hanana ba thangna thillaba matung masa mathanta thangna makhori da lenduna society tawjakhibani hairi soglaba abe sana devi chahi kunthra nithoi adudi Ras Medicity Imphal da laikatnari hairi. Medical Society Rims na Sinduna Mesokon listing ani kunithoi gi thauram ngasi pangthokre. Taranitoy Suba Annual Conference of Medical Society Rims ki Thauranga Mari Leinana Digital Healthcare Haiba Hiramda ngasi Rims ki Jubilee Hall da pangtokhiba thauram aduda Rims ki Director A Santa Sarma Medical Superintendent Professor N Sandeep Singh na maruiba mioi sing oina saruk yakhi chahi kudingi Rims da Mesokon Conference asi pangtoktuna lakli Conference asi medical profession da leiba singi oiba conference ni ngasi gi Mesokon lising ani kunithoi gi Digital Healthcare Haiba Hiramda pangtokpani Digital Healthcare asina doctor khak natana patients kaya dasu yamna kanaba piri haina Director A Santana Fongdoki mahangna makatana haiki conference asida Delhi amadi All India Institute tagi doctor kaya laktuna sarukyari Digital Healthcare na atopa laina kaya lakpada karamna layingani haibagi research tawudasu chawna kanaba piragani haina su mahangna Fongdoki Krishna digital healthcare yang kani digital healthcare se yang kana ba phang me ni kari no covid ki matam da yam season kare ko telemedicine de gi hob adana handa ki conferences mapan de gi doctor se amna lai delhi de gi all this like de gi apu ki doctor ne am se interaction to ra sina koi the professional de yam kana ba ngan gane de ka sire gi discussion to ra pasina patient ki ada yang kanan de gi have the research When research comment over the Tungi, Ato Palina Solcomianto, Sigi Kanan, I just want to congratulate the Medical Society of the Rims conducting this physical. Last year we conducted as because of COVID, most of them we conduct in online, in virtual mode, and this time we are able to conduct with the physically. That is encouraging for all of us, and we are very happy, and I just want to wish all the success to the organizer also, particularly Dr. Peter. Ngasi nongan matung ayupung ani makhai taba dwaida IT road ki paring oriba ti Baiching village manaki lamlen konda akan manong tabadagi ching ning khai kre thodog asina maram oiduna lambi asi chathok chasin tawba yadre hairi. Due to heavy rainfall last night, the mudslide has once again occurred. This is the repeated mudslide area where since last year we have been giving this in social media. And behind me you can just see a Bolero pickup, a passenger Bolero pickup has got stuck, and then there is no ways and means to take this out now. So it is my humble request to the government of Manipur. We have been requesting the government of Manipur since last time, more than 5-10 times we have requested the government. So please, this is my humble request to our Honorable CM and his newly elected cabinet ministers and the DC of Konkokpi to do something so that this the road which is cut off
from the rest of Manipur will be reopened again. JM Public School Paurabidang asi COVID vaccination gi thoramama pangthokre. Imphal East District ki CMO Dr. L Indira gi biding makada pangthokiba thoram atuda maru oina class 8, 9 amasung 10 gi chahi 12 suraba maheroi singda vaccine kapki. Maheroi singda Dr. Kajal Kumar na luchingba tim amana first dose amadi second dose kapki. CMO Imphal East District ki makada Lakiba frontline warriors in the JM Public School Paurabigi principal Wahengbam Janmen Joy Maitaina N95 face masks biduna pungning thawatki. Matang zatin break amalominasi. Karigumba dom yumda laiba anabasingi hidakapa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medline Home Nursing Care Service Manipurna pung kunmari chukna adom yumda latuna hidakapa injection piba dressing tauba feeding tube hapa catheter hapa amadi makhal kya ge anabasing experience lairaba doctor amadi nursing tuna mating pangzari akupa marol gi damak Medline gi helpline number 9205987988 amukasu 9205987988 ta call tawna tanabiu natraga Google Play Store gi Medline app download tawna booking tawi Breaking matung taram nok chabagaloina na makataba pau pizari. Ngasi Jiribam District ki Babu Parada leba Bharatiya Janata Party BJP ki office ta Paumi Singa Unaba Amada Jiribam BJP Mandal Mahila Morcha ki President A Aruna Devi na March Thagi Tang Taramatoi ki Ayuk Pung Nipan Makai Taba Dwaida BJP Imphal West Minority Morcha ki Vice President Oriba Saddam Hussein ki Mayumda JDU ki workers singna changlaktuna Magi Apokpa Mama Mapa Amadi Mahaki Masa Wai Sangdabi Nupi Yauna Fu Chaikiba Natana Saddam Masamak Pusu Hat Kani Haina Kihalamba Thaudokta Chenaba Myoy Singh asi Fawa Fabidriba asi Kari Maram Gino Haina Hangre MD Ali Ahmad Chahi Nifu Manga Apokpa MD Iskandar Ali MD Hilal Ahmad Chahi Kuntra Manga Apokpa MD Iskandar Ali Amadi MD Jamrul Ahmad Chahi Kunipan Apokpa MD Mazamil Ali Hariba Myoy Ahum asi Fabi Naba Jiribam District ki SP da Fawba Haiza Kiba Laikre Jiribam ki SP na su numil mangan gi manungda fagani karigumba numil manga asigi manungda faba ngamdragana wanted lautokpa natraga chenariba miyoi ahum asigi imungi miyoi ama oiresu fagat kani haina thajaba pirakibasu laikre Piriba matam asi hendoklaba fawba chenariba miyoi ahum asi ngasi fawba faba ngamdri maramasina Manipur ki Chief Minister N Biren BJP Manipur Pradesh ki President A Sarda Devi Jiribam District ki Deputy Commissioner W Malemnganba Chinglai Amadi Jiribam District ki Superintendent of Police KSS Ravi Kumar Singda Memorandum amasung asi pisil lagani maramaduna Manipur ki CM nasu hariba miyoi ahum asi fabi naba Haizari Haina Paumi Singa Unabada Aruna Devi na Makata na Fongdoki. Paumi Singa Unaba da Jiribam BJP Mandal Mahila Morcha ki General Secretary Morangte Malinganbi Devi Amadi Jiribam Mandal Mahila Morcha ki General Secretary Y Rajita Devi Sarukyaki. Vice President Saddam Hussein ki mayumda sanglaga magi imung manung family magi masawai sangdabi nupi mama mapa kuna mapupuraga Saddam masamaksu hatani hadana kihalamba asigumba mise karigino hojipokta phabidriba aduga akoigi BJP da siliba mayamse asise asigumba se thoktanaba akoi SP da su akoi hanjanandana hairiba mise kalpitsing se phabinaba su akoi haijagrabani SP na su numit mangani matam piraklabani ado hojipokta karimta action leite akoi hoji akoi upaliti aduna CM da akoi memorandum se thajal lage na akoi
Polio laina mapung fana muthatnaba Health Department na lokhalakpa numit humnigi oiba polio hidak pithakpagi ngasi aroiba numita Bishnupur district ki mafam kayada makata na koina chatuna hidak pithakre. District asigi manungda laiba Health and Wellness Center Thinungai gi ward number 6, 8 amadi 9 da Asha amadi Angawadi worker female health worker singna yum da chatuna hidak pithaki. Center asigi makhada laiba Ningthaukhong Kha Khuna ward number 4 maning lekai dasu polio pithaki. Health and Wellness Center Fubalagi ward number 2 amadi 4 dasu angang sing da polio hidak pithaki. Kekman Gram Panchayat ward number 4/6 amadi 4/11 ani samnagada riba thong sabda chayet nabalai thong saba yaroi haina kanagumba mioi kharana atamnana athingba pirakpa lai haina haukiba March ki tang kunmari amadi kunmanga da local TV channel sing amadi local newspaper sing da yaurkiba asi thongi akoibada lairiba club association amadi maira paibi singna thong asi sabda chayet nabalai te haina mari leinaba department amadi Manipur miyamda sengdorakli. Masiga mari lainana ngarang numit yungba pung ama taba matamda Kekman ward number 4/6 ward member gi yumda Kekman Gram Panchayat ki ward number 4/4, 4/5, 4/6 amadi 4/11 gi ward member sing ward mari asida laiba club maira paibi amadi praja singi oiba mifam ama pangthoki. Thong sariba mafam asi Kekman RCC bridge amadi Laisangthem RCC bridge anigi middle point oiba gal loinana thong asi matam kayagi mamangdagi praja singna mari leinaba department singda sabinaba demand tawduna lakpani amasung prajagi awaba ubiduna thong sabirakpagi damak mari leinaba khuding makpu ward mari asigi praja singna thagatpa fongdokchari hairi thong asi nongju tha laktringai mamangda saba loinaba sumari leinaba department da appeal tawbagal loinana kanaguma mioi amatana thong asi sabada ayet apan pibiraktana basu mifam aduna appeal tawki Karigumba masigi mayokta karigumba ayet apan piraklabadi madugi afafatagi daita masa masana puzagadabani hairi. Tha asigi kuntragi ayuk pung 13 dagi Imphal head office post office ki ani suba floor da laiba Manipur division Imphal gi director postal service ki office da divisional level da dak adalat pangthoklagani haina superintendent of post office Manipur Imphal gi maikai dagi thador pacherola man hairi dak adalat asida postal service ka mari leinaba sing khanagani hairi aroibada maruiba paw mukhana Imphal West ki manung chana laiba sangangai maning lekai da nupa amana mahaki nupi amasung macha ani thangna thinbada macha ani maklai khidre masa thangna lenduna sijakre Medical Society RIMS na sinduna misokon lisingani kunitoi gi tharam ngasi pangthokre digital healthcare na doctor kaknatana patients kaya dasu yamna kanaba pili hari Amadi ngasi nongan mabatung ayupung ani makai taba doida IT road ki paring oriba T Ching village manaki lamlen konda nong yamna kana chubadagi chingning khai khre lambi faunadri Matang sa Pony TV na pizaba nung Manipuri Paul Loizere, yang biri pa pumnamakpo amukhana kurumzari.